LAKLIBA March Nipan dagi Manipur da LEIRIBA LAMBI KHUDINGMAKTA Chatthok Chatsin Touba ATHINGBA THAMLAMBA LOUTHOKTUNA Chatthok Chatsin Touba Hounaba Center na Akanba order Thoklakkhre ngasi New Delhi gi Home Minister Amit Shah na mayai tangban lauduna pangthokiba Manipur gi security forces sing review tawbagi mifam amada lamdam asida tangdu laitaba amuk nauna hanjilaknaba achau asang kaya nasaru yaduna kopna khana nainaraba matung hariba wafam asi fongdorakhibani kanagumbana lambi chathok chasinda ayet papirakpa sing security gi Akanba chection thawrangsu lokhat handuna pamdaba thaudok thoktanaba su honaragani hairi loinana Manipur gi border fencing athubada loishinaba wafamsu khanaki hairi asida natana drug free state ama oinabasu khanabada natana pamdaba thaudok thok handanaba wafam kayasu kupna high level meeting aduda khanaki hairi panbayai Manipur da PR thamlaklaba matung governor Ajay Kumar Valana tampaki amadi jingi mafam khudingmakta gi looted tawkhiba khulaising surrender tawraknaba khanghankhiba leikrabani haiba mifam aduda Manipur governor Ajay Kumar Vala, Home Secretary Govin Mohan, Director of Intelligence Bureau Tapan Kumar Deka amadi atopa official kayasu saryake